ꯑꯩꯈꯣꯏ ꯉꯁꯤꯁꯤ ꯀꯛꯆꯤꯡꯒꯤ ꯑꯂꯨ ꯁꯥꯛ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯗꯨꯏꯗꯨ ꯁꯦꯝꯖꯗꯣꯏꯅꯦ ꯀꯦꯂꯤ ꯆꯅꯥꯒ ꯑꯅꯤꯁꯤ ꯁꯦꯝꯖꯗꯣꯏꯅꯦ ꯑꯗꯨꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯁꯤꯗ ꯑꯂꯨ ꯃꯩ ꯁꯨꯃꯥꯏꯅ ꯃꯁꯨꯡ ꯊꯣꯛꯑꯒ ꯈꯥꯏꯗꯣꯛꯆꯔ ꯂꯩꯖꯔꯦ ꯁꯣꯏꯕꯨꯝꯁꯤꯁꯨ ꯍꯥꯞꯇꯣꯏꯅꯦ ꯍꯣꯔꯦꯟ ꯉꯥ ꯃꯀꯣꯛꯁꯨ ꯍꯥꯞꯀꯅꯤ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯑꯍꯥꯟꯕꯗ ꯑꯩ ꯃꯩ ꯊꯥꯔ ꯈꯥꯡꯁꯦ ꯍꯥꯟꯅ ꯁꯥꯍꯟꯖꯔꯤ ꯑꯗꯨꯒ ꯑꯂꯨꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯑꯂꯨꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯐꯨꯠꯈ꯭ꯔꯒꯦ ꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯐꯨꯠꯂꯣꯏꯁꯤ ꯍꯥꯞꯄꯨ ꯐꯨꯠꯇ ꯇꯧꯗꯣꯏꯅꯦ ꯑꯃꯨꯛꯇꯪ ꯀꯥꯝꯃ ꯑꯗꯨꯝ ꯃꯊꯛꯇ ꯊꯝꯖꯩ ꯁꯤꯁꯤꯗ ꯑꯩ ꯉꯥ ꯍꯥꯟꯅ ꯇꯥꯎꯊꯣꯛꯆꯒꯦ ꯉꯥ ꯃꯀꯣꯛꯁꯦ ꯈꯤꯇꯪ ꯆꯥꯎꯕꯅꯤꯅꯅꯦ ꯉꯧꯃꯤꯟꯅꯕꯗ ꯃꯨꯟꯕꯁꯦ ꯈꯤꯇꯪ ꯍꯥꯟꯅ ꯋꯥꯠꯂꯦ ꯑꯗꯨꯅ ꯃꯥ ꯍꯥꯟꯅ ꯇꯥꯎꯊꯣꯛꯆꯒꯦ ꯉꯥ ꯃꯀꯣꯛꯁꯦ ꯑꯩꯒꯤ ꯁꯤꯗ ꯂꯩꯖꯔꯦ ꯉꯥ ꯃꯀꯣꯛ ꯁꯤꯁꯦ ꯉꯥ ꯀꯠꯂꯥ ꯉꯥꯗꯨꯒꯤ ꯃꯀꯣꯛꯅꯤ ꯁꯤꯁꯤꯗ ꯑꯩꯅ ꯌꯥꯏꯉꯪ ꯈꯤꯇꯪꯒ ꯊꯨꯝ ꯈꯤꯇꯪꯒ ꯇꯣꯠꯂꯒ ꯊꯝꯖꯕꯅꯤ ꯁꯤ ꯍꯥꯟꯅ ꯇꯥꯎꯊꯣꯛꯆꯔꯒꯦ ꯑꯩꯁꯤ ꯊꯥꯎ ꯁꯥꯔꯦ ꯉꯥꯁꯤ ꯊꯥꯗꯔ ꯍꯥꯏꯐꯦꯠ ꯇꯥꯎꯊꯣꯛꯆꯔꯒꯦ ꯑꯩꯈꯣꯏ ꯀꯦꯂꯤ ꯆꯅꯥꯁꯨ ꯇꯧꯗꯧꯅꯤꯅ ꯀꯦꯂꯤ ꯆꯅꯥꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯩ ꯆꯅꯥꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯩ ꯇꯤꯡꯉ ꯊꯝꯖꯔꯝꯕꯅꯤ ꯁꯤ ꯑꯃꯨꯛ ꯐꯨꯠꯆꯈ꯭ꯔꯒꯦ ꯑꯩꯅ ꯐꯨꯠꯄ ꯃꯇꯝꯗ ꯊꯨꯝꯁꯨ ꯈꯤꯇꯪ ꯍꯥꯞꯆꯒꯅꯤ sida keli chana tawnabai chana do sida putcharage thum kitang hapchenjarege aduga sisi kamhangarge sisi di mundri bang kamhanjagani akoi hojik sing ngauba hojage methi ne ena sida tawjai aina chadum sida hapsabai maramde kasallaga akoi sida methi pamdaba yawe do methi gi mahau se kagra de khai aduna manam dang launa bana mai tawjabani lokotatu wadana bana ya do male तेजपत्ता थादा जाएगे मोरोक सी अकंग बने सी थादा जाएगे मनम याम नुंगसिबा हेले अदुगा आई तिलाउ से हापचागे तिलाउ से हाना ngahakang ngawjari ge sing chanam sidi madi kajan bathu banina ba tilaw hana ngata ngawjage chanam ga singa si hapin jarage yamo ngatang brown masi khaji rong ngawjage ama chana ji jo kama ka dawre chana ji aina mangara kumba kamalaga o maga thamjage laida jaraga maroi si sumulle aduna sisida soibum mana thada jarage soibum se aina ngasai thum ga tawraga soibum si sinba pamba mi su yawi sinba pamba di cham cham na dum chamnei ba ko ado akoi de ahan bada thum khara hapiraga sengna mai machum do lokthokpira nai khaibiraga adui matungda manga toklaga mo ising examda ising ayam ayam hapa chambiba sumai ai nga tang ngawjage aduga si hapet tangkai chana ngaw kan da aina ngasai nga makok tu loin thugai jara thamjare sida semo hapchin jage nga makok si almost mullabane etusu hapchin jage ai hap kadaba maru marang sing khara hapcharage machu khara hapcharage adagi sina coriander powder khara hapchare aduga jeera powder khara hapchare aduga hingsi thau yabi badang sai da hana hapasi ai kona hapasi ai tomge pambane black pepper su khara hapchage black pepper khara hapchare aduga morok si khara hapchage morok si khara hapchare morok si adona saba chaba pambi bai changi oina yeng hapiyo nga makok si aina ngasai ngawjabaduni aina thugai jare si somo hapchin jaraga ani siamu munnaba ngawjarage thum si de sida hapkhusu yai adu kaiguma sida hapki tarde soibum nga makok si na thum yaaga ama horen alu si na chupchen bawat kani baduna pula phapa kan oina hapchage akoi soibun ga nga makok ka simunjare aduna alu masai photokcharaga thamjaba alu duni siamo hapchin jarage aduga puna ngominarage ha sana yabu yare adu mani laijara sana da hali si to wa ni sida akoina haptoi si hojik thum khatani wat ni si thum khatang hapaga yare adun thum am salam diyange yom ningsing ay manam jitabda thum jin nang jang khangora ai nga makok ta khatang thum kidang hap khare
ꯌꯥꯔꯦ ꯍꯣꯔꯦꯟ ꯋꯥꯠꯂꯝꯃꯁꯨ ꯇꯦꯁ ꯇꯧꯔ ꯍꯥꯞꯄꯁꯤ ꯈꯤꯇꯪꯕꯨꯗꯤ ꯋꯥꯠꯄ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯍꯣꯔꯦꯟ ꯇꯦꯁ ꯇꯧꯔ ꯑꯣꯏꯅ ꯇꯧꯔꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯆꯥꯛꯀ ꯆꯥꯖꯔꯣꯏꯗꯕꯅꯤꯅꯕ ꯑꯩꯈꯣꯏ ꯀꯦꯂꯤ ꯆꯅꯥ ꯇꯧꯅꯕꯗꯨ ꯊꯥꯎꯁꯤ ꯍꯪꯒꯥꯝ ꯊꯥꯎꯅ ꯇꯧꯖꯕꯅꯤ ꯊꯥꯎꯁꯤ ꯁꯥꯔꯦ ꯑꯍꯥꯟꯕꯗ ꯇꯦꯖꯄꯇꯥ ꯍꯥꯟꯅ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯣꯔꯣꯛꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯩꯁꯤ ꯑꯩꯅ ꯂꯩꯊꯖꯔꯦ ꯊꯥꯎꯁꯤ ꯌꯥꯝ ꯁꯥꯔꯕꯅꯤꯅ ꯑꯗꯨꯝ ꯆꯣꯡꯉꯛꯀꯅꯤ ꯇꯤꯜꯍꯧꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯂꯨ ꯆꯥꯛꯁꯤꯁꯨ ꯃꯨꯟꯖꯤꯜꯂꯛꯀꯗꯧꯔꯦ ꯁꯤꯡꯒ ꯆꯅꯝꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯈꯥꯕꯩꯁꯤ ꯅꯣꯟ ꯁ꯭ꯇꯤꯛꯀꯤ ꯑꯝꯇ ꯇꯧꯒꯦ ꯇꯧꯔꯦ ꯍꯦꯛꯇ ꯂꯩꯒꯦ ꯇꯧꯔꯒ ꯍꯦꯛꯇ ꯀꯥꯎꯕ ꯆꯥꯔꯝꯗꯥꯏꯗꯅꯦ ꯁꯤꯒ ꯑꯩꯁꯦ ꯃꯔꯨ ꯃꯔꯥꯡ ꯑꯩ ꯂꯣꯏ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯍꯥꯟꯕꯗ ꯑꯩ ꯍꯤꯡ ꯈꯔ ꯍꯥꯞꯆꯔꯒꯦ ꯍꯤꯡ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯃꯆꯨ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯔꯒꯦ ꯃꯆꯨꯁꯤ ꯌꯥꯝ ꯍꯥꯞꯄꯤꯗꯕꯁꯨ ꯌꯥꯏ ꯍꯣꯔꯦꯟ ꯃꯥꯏ ꯃꯆꯨꯁꯤ ꯑꯗꯨꯝ ꯃꯨꯅ ꯇꯧꯕꯅꯤꯅꯕ ꯁꯤꯗꯤ ꯃꯆꯨ ꯌꯥꯝ ꯍꯥꯞꯆꯔꯔꯣꯏꯒꯦ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯈꯔ ꯍꯥꯞꯆꯔꯒꯦ ꯕ꯭ꯂꯦꯛ ꯄꯦꯄꯔꯁꯤ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯈꯔ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯀꯣꯔꯤꯌꯦꯟꯗꯔ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯆꯔꯒꯦ ꯀꯣꯔꯤꯌꯦꯟꯗꯔ ꯄꯥꯎꯗꯔ ꯌꯨꯝꯗꯗꯤ ꯀꯦꯂꯤ ꯆꯅꯥꯁꯦ ꯑꯗꯨꯝ ꯉꯧꯔꯒ ꯆꯥꯕ ꯄꯥꯝꯖꯩ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯔꯨꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯉꯧꯔ ꯆꯥꯖꯩ ꯃꯣꯔꯣꯛꯁꯤꯁꯨ ꯈꯔ ꯍꯥꯞꯆꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯖꯤꯔꯥ ꯄꯥꯎꯗꯔꯁꯤ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯈ꯭ꯔꯒꯦ ꯖꯤꯔꯥ ꯄꯥꯎꯗꯔ ꯑꯗꯨꯒ ꯁꯤ ꯕ꯭ꯔꯥꯎꯟ ꯁꯥꯗꯩ ꯐꯥꯎꯕ ꯑꯩ ꯉꯧꯖꯔꯅꯤ ꯑꯩꯅ ꯉꯁꯥꯏ ꯊꯨꯝ ꯍꯥꯞꯄ ꯐꯨꯠꯇꯣꯛꯆꯔꯕ ꯆꯅꯥꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯩꯒꯤꯁꯤ ꯕ꯭ꯔꯥꯎꯟ ꯃꯆꯨ ꯁꯥꯔꯦ ꯃꯔꯨ ꯃꯔꯥꯡꯁꯦ ꯁꯤ ꯉꯥꯛꯇꯪ ꯃꯍꯤ ꯍꯥꯞꯇ꯭ꯔꯤꯉꯩꯗꯀꯣ ꯑꯩ ꯃꯤꯅꯤꯠ 2ꯒꯨꯝꯕ ꯉꯧꯖꯒꯦ ꯆꯅꯥꯁꯤꯒꯗꯪ ꯃꯁꯥꯂꯥꯒ ꯃꯥꯏ ꯊꯥꯎ ꯀꯩꯀꯥꯁꯤ ꯆꯨꯞꯁꯟꯅꯕ ꯃꯩꯁꯦ ꯑꯩ ꯈꯤꯇꯪ ꯂꯩꯈꯠꯆꯒꯦ ꯑꯩꯅ ꯉꯁꯥꯏ ꯆꯅꯥ ꯐꯨꯠꯄꯩ ꯃꯍꯤꯗꯨꯗ ꯕꯦꯁꯟ ꯈꯤꯇꯪ ꯍꯥꯞꯆꯕꯅꯤ ꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯤꯇꯪꯒ ꯑꯃꯨꯛ ꯁꯥꯍꯜꯂꯒ ꯍꯥꯞꯆꯒꯦ ꯍꯥꯏꯗꯤ ꯁꯧꯍꯜꯂꯒ ꯃꯥꯏ ꯃꯊꯪ ꯃꯊꯨꯝꯉꯩꯁꯤ ꯆꯪꯉꯒ ꯀꯪꯁꯤꯟꯍꯟꯗꯣꯏꯅꯦꯕ ꯈꯔ ꯑꯗꯨꯅ ꯏꯁꯤꯡ ꯁꯥꯍꯟꯕꯤꯔꯛꯑꯒꯦ ꯏꯁꯤꯡ ꯑꯁꯥꯕꯁꯤ ꯑꯃꯨꯛ ꯈꯤꯇꯪ ꯍꯩꯖꯤꯟꯖꯔꯒꯦ ꯑꯩ ꯏꯁꯤꯡꯁꯦ ꯁꯧꯔꯦ ꯑꯗꯨꯒ ꯁꯤꯁꯤ ꯃꯍꯤ ꯈꯔ ꯀꯪꯗ꯭ꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯑꯣꯝꯃꯒ ꯁꯤ ꯊꯝꯖꯈ꯭ꯔꯒꯦ ꯊꯨꯝꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯞꯆꯈ꯭ꯔꯕꯅꯤꯅ ꯑꯩ ꯍꯥꯏꯐꯦꯠ ꯇꯦꯁ ꯇꯧꯔꯒꯗꯤ ꯌꯦꯡꯖꯒꯦ ꯑꯗꯨ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯗꯧꯗꯤ ꯃꯥꯜꯂꯤ ꯑꯩꯁꯦ ꯃꯨꯟꯁꯜꯂꯛꯀꯗꯧꯔꯦ ꯑꯗꯣ ꯃꯍꯤ ꯈꯤꯇꯪꯗꯤ ꯊꯝꯗꯣꯏꯅꯦ ꯑꯩꯁꯦ ꯃꯍꯤ ꯄꯨꯔꯥ ꯀꯪꯁꯤꯟꯗꯕꯤꯗ ꯃꯍꯤ ꯈꯤꯇꯪ ꯈꯤꯇꯪ ꯌꯥꯎꯔꯒ ꯅꯞꯂꯤ ꯇꯧꯔ ꯆꯥꯕꯗꯣ ꯑꯗꯨꯅ ꯍꯥꯎꯋꯦꯕ ꯉꯥꯏꯍꯥꯛꯇꯪꯒ ꯃꯤꯅꯤꯠ 2ꯒꯨꯝꯕꯗ ꯁꯧꯍꯟꯖꯒꯦ ꯑꯩꯁꯤ ꯌꯥꯔꯒꯗꯕ ꯃꯥꯜꯂꯤ ꯃꯨꯊꯠꯆꯒꯦ ꯃꯍꯤ ꯈꯤꯇꯪꯁꯤ ꯌꯥꯎꯍꯟꯖꯒꯦ ꯃꯍꯤ ꯌꯥꯝ ꯌꯥꯝꯗꯕꯤꯗꯅꯤ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯌꯨꯝꯗ ꯂꯩꯔꯝꯃꯗꯤ ꯇꯨꯅꯤꯡꯀꯣꯛꯀꯗꯣ ꯍꯥꯞꯄ ꯆꯥꯕꯅ ꯌꯥꯝ ꯄꯛꯆꯕꯅꯤ ꯑꯗꯣ ꯑꯩ ꯃꯨꯊꯠꯆꯔꯒꯦ ꯁꯤ ꯍꯧꯖꯤꯛ ꯆꯥꯕ ꯑꯃꯨꯛ ꯍꯧꯖꯔꯒꯦ ꯑꯩꯈꯣꯏ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯩꯁꯦ ꯀꯩ ꯀꯩꯅꯣ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯑꯂꯨ ꯆꯥꯛꯇꯣ ꯑꯃ ꯁꯣꯏꯕꯨꯝꯒ ꯉꯥ ꯃꯀꯣꯛꯀ ꯇꯧꯕꯗꯣ ꯑꯗꯨꯏꯗꯣ ꯃꯌꯥꯝꯅ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯁꯦꯝꯕꯩꯁꯨ ꯎꯠꯆꯈ꯭ꯔꯦꯀꯣ ꯑꯗꯨꯏꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯀꯦꯂꯤ ꯆꯅꯥ ꯑꯗꯨꯗꯤ ꯁꯤꯗ ꯃꯔꯣꯏ ꯀꯣꯕꯤ ꯀꯩꯀꯥ ꯁꯣꯏꯔ ꯍꯥꯞꯆꯕꯅꯦ ꯑꯗꯨꯏꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯁꯤꯔ ꯆꯥꯛ ꯂꯥꯝꯃꯦ ꯂꯐꯨ ꯏꯔꯣꯟꯕ ꯈꯔꯁꯨ ꯌꯥꯎꯖꯔꯤ ꯁꯤꯗ ꯂꯥꯝꯃꯦ ꯑꯁ ꯄꯨꯈꯝꯁꯦ ꯆꯟꯗ꯭ꯔꯦꯍꯦ ꯁꯤꯗꯩ ꯀꯣꯠꯂꯒ ꯍꯥꯏꯐꯦꯠ ꯍꯥꯎꯕꯅꯦ ꯍꯥꯎꯋꯦ ꯑꯂꯨꯁꯤ ꯁꯤꯅ ꯑꯗꯨꯝ ꯀꯣꯠꯂꯒ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯂꯨ ꯁꯥꯛꯇꯣ ꯈꯪꯕꯤꯕꯁꯤꯡꯗꯤ ꯈꯪꯕꯤꯔꯝꯅꯤ ꯀꯛꯆꯤꯡꯒꯤ ꯑꯂꯨ ꯁꯥꯛ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯏꯗꯨꯅꯦ ꯑꯩꯈꯣꯏꯅ ꯇꯧꯖꯩꯁꯦ ꯑꯖꯥꯠ ꯍꯥꯏꯕ ꯍꯣꯜ ꯑꯃ ꯂꯩꯌꯦꯕ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯏꯗꯨꯒꯤ ꯃꯅꯥꯛꯇ ꯃꯌꯥꯝ ꯂꯩꯌꯦ ꯁꯤꯒꯤ ꯁꯥꯛꯁꯦ ꯌꯣꯜꯂꯤꯁꯦ ꯑꯗꯨꯏꯗꯨꯅꯦ ꯃꯌꯥꯝ ꯃꯃꯤꯡ ꯆꯠꯂꯤꯁꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯃꯇꯝꯗ 2 ꯈꯛꯇꯪ ꯇꯧꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯊꯣꯛꯑꯦ
ꯃꯊꯛꯀꯤꯁꯤ ꯈꯨꯠꯅ ꯂꯣꯛꯑꯒꯦ ꯌꯥꯗ꯭ꯔꯦ ꯄꯣꯠ 하웨 ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯏꯟꯁꯥꯡ ꯇꯧꯖꯗ꯭ꯔꯦ ꯇꯧꯖꯗ꯭ꯔꯦ ꯁꯤ ꯃꯌꯥꯝꯁꯤꯒ ꯆꯥꯔꯁꯤꯗ ꯅꯪ ꯁ꯭ꯄꯨꯟꯒ ꯆꯥꯕ ꯑꯩ ꯅꯤꯡꯇꯝꯃꯔꯣꯏ ꯈꯨꯠꯅ ꯑꯣꯏꯅ ꯆꯥꯖꯔꯦ ꯉꯁꯤꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯋꯦꯗꯔꯁꯦ ꯅꯣꯡ ꯅꯣꯡ ꯀꯟ ꯃꯪꯉꯦ ꯃꯪꯉꯦ ꯑꯗꯨꯅ ꯃꯉꯥꯜꯁꯤ ꯌꯥꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯗ꯭ꯔꯦ ꯃꯝꯃꯦ ꯈꯔ ꯉꯁꯤꯒꯤꯁꯤ ꯐꯅꯌꯥꯝ ꯍꯥꯎ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯑꯂꯨ ꯁꯥꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯂꯨ ꯄꯥꯝꯕꯅꯤꯅ ꯑꯩ ꯑꯂꯨ ꯌꯥꯝ ꯄꯥꯝꯗ꯭ꯔꯒꯁꯨ ꯑꯂꯨ ꯁꯥꯛꯁꯤꯗꯤ ꯄꯥꯝꯃꯦ ꯉꯥ ꯃꯀꯣꯛꯅꯦ ꯁꯤꯗꯤ ꯑꯂꯨ ꯁꯥꯛꯁꯦ ꯑꯩꯈꯣꯏ ꯕꯖꯥꯔꯗ ꯁꯤꯡꯖꯨ ꯌꯣꯟꯕꯤꯅꯒ ꯌꯣꯟꯕꯗꯣ ꯑꯗꯣ ꯑꯝꯇ ꯍꯥꯎꯇꯦ ꯑꯩꯗꯤ ꯅꯍꯥꯟꯋꯥꯏ ꯑꯁꯤ ꯃꯣꯏ ꯑꯂꯨ ꯁꯥꯛ ꯈꯨꯇꯧꯁꯤ ꯁꯤꯁꯤ ꯆꯥꯅꯤꯡꯕꯗꯩ ꯅꯣꯡꯃ ꯃꯣꯏ ꯍꯧꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯐꯝꯃ ꯌꯦꯡꯉ ꯂꯩꯊꯣꯛꯄꯅꯦ ꯑꯗꯨꯏ ꯃꯇꯨꯡꯗꯩꯗꯤ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯃꯔꯛ ꯃꯔꯛ ꯍꯧꯔꯒ ꯆꯥꯖꯩ ꯃꯌꯥꯝꯅ ꯁꯝ ꯄꯨꯟꯁꯤꯟꯕꯤꯔꯣ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯉꯁꯤꯗꯤ ꯁꯝ ꯄꯨꯜꯂ ꯑꯣꯏꯅ ꯆꯥꯖꯔꯦ ꯃꯣꯔꯣꯛ ꯆꯤꯛꯀꯦ ꯑꯀꯥꯕꯗꯨꯅ ꯑꯀꯥꯕꯗꯨꯔꯣ ꯌꯨꯝꯒꯤ ꯃꯌꯥꯝꯒ ꯆꯥꯃꯤꯟꯅꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯅꯤ ꯂꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯇꯛꯁꯤꯟꯈꯤꯕꯗ ꯂꯣꯏꯒꯦ ꯈꯪꯍꯧꯔꯣꯏ ꯉꯥ ꯃꯀꯣꯛ ꯁꯥꯏꯈꯔꯦ ꯍꯣꯔꯦꯟ ꯅꯪ ꯏꯔꯣꯟꯕꯗꯤ ꯆꯥꯗ꯭ꯔꯕ ꯆꯥꯗ꯭ꯔꯦ ꯃꯣꯏꯁꯤ ꯂꯐꯨꯁꯤ ꯍꯥꯎꯋꯦ ꯊꯣꯠꯂꯦ ꯏꯁꯄꯨꯟꯅ ꯆꯥꯕꯁꯦ ꯑꯩ ꯄꯨꯛ ꯊꯟꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯑꯕꯦꯝꯃꯨ ꯀ꯭ꯋꯥꯟꯇꯤꯇꯤ ꯌꯥꯝ ꯆꯥꯔꯣꯏ ꯌꯦꯡꯉꯨ ꯑꯩ ꯆꯥꯛ ꯂꯣꯏꯗꯧꯔꯦ ꯃꯥꯏ ꯇꯪꯈꯥꯏ ꯆꯟꯗꯔꯦ ꯑꯩ ꯆꯥꯛꯀꯤ ꯃꯍꯨꯠꯇ ꯑꯂꯨꯒ ꯀꯦꯂꯤꯆꯅꯥꯒ ꯑꯣꯏꯅ ꯆꯥ ꯂꯩꯔꯦ ꯑꯗꯨꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯗꯤ ꯀꯦꯂꯤꯆꯅꯥ ꯍꯥꯏꯌꯦꯕ ꯑꯗꯣ ꯆꯅꯥꯅꯤꯅ ꯍꯣꯏ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯀꯤꯂꯤꯆꯅꯥ ꯍꯥꯏꯔꯒ ꯃꯪꯒꯟ ꯑꯣꯏꯅ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯃꯪꯒꯟ ꯍꯥꯏꯔ ꯃꯐꯝꯒꯤ ꯑꯗꯨꯝ ꯃꯪꯒꯟ ꯃꯐꯝ ꯃꯐꯝꯒꯤ ꯃꯃꯤꯡ ꯈꯦꯠꯅꯕꯗꯣ ꯀꯛꯆꯤꯡꯁꯤꯅ ꯗꯥꯏꯔꯦꯛ ꯗꯥꯏꯔꯦꯛ ꯄꯣꯠꯇꯨꯒꯤ ꯃꯃꯤꯡ ꯂꯧꯔ ꯊꯣꯜꯂꯤꯀꯣ ꯆꯅꯥ ꯑꯣꯏꯕꯅꯤꯅ ꯀꯦꯂꯤꯆꯅꯥ ꯆꯦꯡꯅ ꯁꯦꯝꯕ ꯍꯥꯏꯕ ꯁꯤꯡꯖꯨꯅ ꯆꯦꯡ ꯁꯤꯡꯖꯨ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯑꯍꯥꯕꯤ ꯀꯨꯞꯁꯨ ꯀꯨꯞꯁꯨ ꯃꯌꯥꯝ ꯀꯛꯆꯤꯡꯒꯤ ꯑꯂꯨ ꯁꯥꯛꯀ ꯆꯥꯕꯤꯅꯤꯡꯕꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯝꯕꯤꯔ ꯌꯨꯝꯗ ꯆꯥꯕꯤꯕ ꯌꯥꯔꯦ ꯇ꯭ꯔꯥꯏ ꯑꯝꯇ ꯇꯧꯔ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯂꯥꯏꯕꯅꯤꯗ ꯁꯣꯏꯕꯨꯝ ꯑꯍꯥꯎꯕꯅꯗꯤ ꯇꯧꯕꯤꯌꯨꯀꯣ ꯁꯤꯗꯗꯤ ꯑꯂꯨ ꯁꯥꯛꯀꯤꯁꯤꯗꯗꯤ ꯁꯣꯏꯕꯨꯝ
ꯆꯥꯝꯕ ꯁꯦꯡꯗ꯭ꯔꯒꯗꯤ ꯁꯤꯜꯂꯒꯗꯤ ꯃꯍꯥꯎ ꯋꯥꯠꯀꯅꯤ. ꯃꯌꯥꯝꯅ ꯃꯉꯥ ꯃꯀꯣꯛ ꯍꯥꯞꯇ꯭ꯔꯒꯁꯨ ꯆꯥꯕꯤꯕꯕꯨꯗꯤ ꯌꯥꯏꯑꯕꯀꯣ. ꯑꯗꯨꯏꯁꯨ ꯃꯍꯥꯎꯗꯤ ꯈꯦꯠꯅꯕꯗꯣ. ꯃꯥꯏ ꯇꯣꯉꯥꯟꯕ ꯑꯃ. ꯉꯥ ꯃꯀꯣꯛ ꯍꯥꯞꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏ. ꯑꯩꯗꯤ ꯃꯍꯥꯎ ꯌꯥꯝ ꯈꯦꯠꯅꯕꯗꯧꯅ ꯇꯧꯋꯦ. ꯅꯠꯇꯦ ꯃꯍꯥꯎꯕꯨꯗꯤ ꯈꯦꯠꯅꯩꯑꯕꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯌꯥꯏ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯞꯇ꯭ꯔꯁꯨ ꯆꯥꯕꯤꯅꯤꯡꯉꯥꯏꯗꯤ. ꯌꯥꯏꯑꯕ. ꯍꯣꯏ. ꯚꯦꯖꯤꯇꯔꯤꯌꯥꯟ ꯀꯥꯡꯕꯨꯗꯤ. ꯀꯣꯂꯦꯖ ꯇꯝꯃꯤꯉꯩꯗ ꯑꯗꯨꯝ ꯆꯥꯏꯑꯦꯕ ꯌꯥꯝ ꯇꯣꯏꯅ. ꯑꯗꯣ ꯉꯥ ꯌꯥꯎꯗꯕꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯎꯕꯅꯦ ꯑꯗꯨꯁꯨ ꯑꯗꯨꯝ. ꯑꯩꯗꯤ ꯑꯂꯨ ꯄꯥꯝꯕꯅꯤꯅ ꯑꯗꯨꯝ ꯍꯥꯎꯔꯦ. ꯑꯩꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯇꯧꯗ ꯈꯪꯗꯦ. ꯍꯧꯖꯤꯛꯇꯤ ꯃꯤꯃꯤ ꯈꯛꯇ ꯇꯧꯔꯝꯃꯗꯧ ꯃꯥꯜꯂꯦ. ꯊꯥꯡꯃꯩꯕꯟꯗ ꯃꯤꯃꯤ ꯁꯤꯡꯖꯨꯒꯤ ꯌꯥꯝ ꯃꯃꯤꯡ ꯆꯠꯄ ꯑꯃ ꯂꯩꯕꯗꯣ. ꯃꯤꯃꯤꯗꯤ ꯊꯣꯏꯅ ꯆꯥꯖꯔꯛꯇꯦ ꯃꯇꯝꯗ. ꯁꯤꯡꯖꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯏ ꯏꯅꯦ ꯁꯤꯡꯖꯨꯗꯣ. ꯌꯥꯝꯁꯨ ꯇꯧꯕꯤ. ꯆꯥꯛꯁꯤꯗꯤ ꯑꯩꯒꯤ ꯊꯣꯡꯕ ꯇꯥꯈꯔꯦ. ꯑꯩꯁꯨ ꯆꯥꯏꯗ. ꯑꯩꯅ ꯆꯥꯕꯨꯗꯤ ꯆꯥꯏ ꯑꯂꯨꯗ ꯑꯣꯏꯅ ꯑꯍꯥꯟꯕꯩꯗꯨꯗꯩ ꯍꯧꯅ. ꯍꯣꯠꯅꯔꯕ. ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯆꯥꯔꯛꯄ ꯑꯂꯨ ꯁꯥꯛ ꯃꯌꯥꯝꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯡꯁꯥ ꯈꯔ ꯆꯪꯈꯤꯕꯩ ꯃꯇꯥꯡꯁꯦ ꯁꯤꯗ ꯊꯣꯛꯑ ꯏꯃꯥꯟꯅꯕꯤ ꯑꯅꯤ ꯑꯍꯨꯝ ꯄꯨꯜꯂꯒ ꯆꯥ ꯆꯠꯇꯣꯏꯅꯦꯕ. ꯑꯗꯒꯤ ꯆꯥꯁꯨꯕꯤ ꯌꯥꯝ ꯄꯥꯝꯃꯛꯄꯗꯩꯗꯤ ꯑꯃꯨꯛ ꯑꯂꯨ ꯁꯥꯛꯀ ꯆꯥꯁꯨꯕꯤꯒꯁꯦ ꯑꯣꯟꯅꯔꯒ ꯆꯥꯁꯨꯕꯤ ꯆꯥꯕ ꯅꯨꯃꯤꯠꯇꯅ ꯑꯂꯨ ꯁꯥꯛ ꯆꯥꯕꯁꯦ. ꯑꯩ ꯋꯥꯈꯜꯗ ꯀꯛꯆꯤꯡꯁꯤꯗꯤ ꯑꯆꯥꯄꯣꯠ ꯆꯥꯅꯉꯥꯏ ꯃꯈꯜ ꯌꯥꯝ ꯂꯩꯒꯨꯝ ꯇꯧꯏꯀꯣ. ꯑꯇꯣꯞꯄ ꯃꯐꯝꯗ ꯐꯪꯗꯕ. ꯅꯝꯕꯣꯜꯒꯤꯁꯨ ꯅꯝꯕꯣꯜ ꯕꯣꯔꯥꯒ ꯇꯧꯔꯒ ꯃꯣꯏ ꯐꯥꯎꯋꯦꯗꯅ. ꯑꯩ ꯀꯧꯈꯥ ꯑꯃꯨꯛ ꯕꯣꯔꯥꯒꯗꯣ ꯆꯥꯖꯗꯔꯤ ꯑꯩ ꯑꯗꯨꯗꯤ. ꯆꯥꯔꯦ. ꯈꯨꯗꯛꯇ ꯈꯥꯡꯗꯩ ꯂꯧꯊꯔꯒ ꯑꯁꯥꯕꯗꯣ. ꯂꯐꯨꯁꯤꯗꯤ ꯑꯌꯥꯝꯕ ꯑꯩꯅ ꯂꯣꯏ ꯇꯛꯁꯜꯂꯦ. ꯂꯐꯨꯗꯤ ꯏꯅꯨꯡ ꯃꯔꯥꯡ ꯆꯥꯗꯕꯩ ꯏꯅꯨꯡꯒꯤ ꯁꯔꯨꯛꯅꯦ. ꯑꯩ ꯁꯔꯨꯛꯂꯣ? ꯑꯩꯈꯣꯏꯗꯤ ꯏꯔꯣꯟꯕꯕꯨ ꯑꯣꯏꯔꯗꯤ ꯆꯥꯁꯤꯜꯂꯒꯦꯅ ꯂꯩꯔꯦ. ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯕ ꯆꯥ ꯉꯝꯃꯨꯕꯩ ꯋꯥꯗꯤ ꯅꯠꯇꯕ. ꯑꯗꯨꯏꯁꯨ ꯃꯣꯔꯣꯛ ꯈꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯆꯥꯕꯁꯦ ꯀꯩꯅꯣꯝ ꯏꯋꯥꯠ ꯋꯥꯠꯄꯗꯧ ꯇꯧꯏ. ꯏꯃꯥ ꯁꯤ ꯃꯣꯔꯣꯛ ꯆꯤꯛꯎꯗ ꯎꯪꯉꯦ ꯑꯩ. ꯈꯨꯠꯁꯥ ꯌꯥꯝ ꯁꯥꯏ. ꯀꯌꯥꯝ ꯆꯤꯛꯎꯕꯩ? ꯐꯅꯌꯥꯝ ꯁꯥꯡꯉꯦ. ꯉꯥꯡꯉꯤꯉꯩꯗ ꯃꯣꯔꯣꯛ ꯑꯁꯥꯕꯤꯅꯤꯗꯣ ꯀꯥꯎꯔꯦ ꯑꯩ. ꯅꯍꯥꯟ ꯑꯇꯦꯛꯄꯒ ꯌꯥꯝ ꯀꯟꯅ ꯁꯥꯗꯦꯗꯅ ꯑꯗꯨꯒꯤ ꯋꯥꯈꯜꯗ. ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯏꯁꯤꯡꯐꯥꯎ ꯍꯦꯛ ꯌꯥꯎꯗꯅ ꯆꯥꯏꯍꯦ ꯏꯕꯥꯅꯤꯁꯦ. ꯑꯩꯈꯣꯏ ꯏꯁꯤꯡꯁꯨ ꯍꯦꯛ ꯊꯛꯄ ꯅꯠꯇꯦꯗ. ꯉꯁꯤꯁꯦ ꯋꯦꯗꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯄꯨꯡꯃꯝ ꯃꯝꯈꯔꯦ ꯅꯣꯡꯅ ꯍꯩꯔꯗꯣꯏ ꯃꯥꯜꯂꯦ. ꯚꯤꯗꯤꯑꯣꯁꯤꯁꯨ ꯉꯥꯟꯕ ꯈꯔ ꯋꯥꯠꯂꯝꯃꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ. ꯗꯞꯅꯤ ꯇꯧꯔꯤꯁꯦ. ꯅꯣꯡꯅ ꯍꯣꯔꯦꯟ ꯊꯤꯠꯇ ꯇꯥꯔ ꯇꯣꯛꯈꯤꯅꯦꯕ. ꯈꯤꯇꯪ ꯈꯛꯇ ꯈꯤꯛꯑꯒ ꯁꯥꯋꯔ ꯇꯧꯕꯩ ꯇꯥꯏꯞ ꯇꯧꯔ ꯇꯣꯛꯈ꯭ꯔꯅꯤ. ꯗꯞꯅ ꯌꯥꯝ ꯇꯧꯕꯗꯣ. ꯃꯣꯏꯁꯤ ꯂꯣꯀꯦꯜꯒꯤ ꯃꯤꯉꯩꯁꯦ ꯇꯨꯝꯕ ꯈꯨꯀꯟꯗꯣ ꯍꯧꯖꯤꯛ ꯂꯣꯏ ꯆꯥꯛꯆꯥ ꯇꯣꯛꯑ ꯇꯨꯝꯅꯔꯝꯃꯅꯤ. ꯑꯕꯦꯝ ꯉꯁꯥꯏ ꯄꯨꯈꯝꯒꯤ ꯈꯨꯄꯩꯗꯣ ꯑꯩꯈꯣꯏ ꯈꯨꯆꯥꯁꯦ. ꯃꯌꯥꯝ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯌꯥꯎꯔꯦ ꯏꯕꯥꯅꯤ ꯌꯥꯝꯃꯟꯅ ꯆꯥꯔꯦꯅ. ꯕꯣꯝ ꯅꯣꯏꯈꯠꯂꯅꯦꯅ. ꯑꯣꯜꯂꯅꯤ ꯄꯣꯈꯥꯏꯔꯅꯤ.
ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯩ ꯍꯥꯏꯗꯣꯏꯔꯥ ꯍꯧꯖꯤꯛꯐꯥꯎꯗꯤ ꯋꯦꯠꯇꯤ ꯍꯦꯟꯒꯠꯆꯗ꯭ꯔꯤ ꯅꯍꯥꯟ ꯃꯨꯛꯕꯥꯡ ꯍꯧꯕꯗꯩ ꯋꯦꯠꯇꯤ ꯍꯦꯟꯒꯠꯇꯦ ꯃꯦꯆꯤꯟ ꯌꯥꯗꯕꯩ ꯑꯣꯏꯔꯝꯗ ꯂꯥꯁ ꯆꯥꯔꯒꯁꯨ ꯏꯕꯥꯅꯤ ꯑꯗꯨꯝ ꯋꯥꯛꯀꯤꯡ ꯆꯠꯂꯤꯗꯅ ꯑꯗꯨꯒꯨꯝꯕꯩꯁꯨ ꯑꯣꯏꯔꯝꯅꯤ ꯆꯠꯄꯁꯤꯗꯤ ꯆꯠꯄꯩ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯤꯡꯗꯦ ꯑꯗꯨꯝ ꯆꯠꯄꯤꯕ ꯅꯨꯡꯇꯤ ꯆꯠꯈ꯭ꯔꯒꯗꯤ ꯋꯥꯁꯨ ꯋꯥꯗꯦ ꯑꯩꯈꯣꯏ ꯑꯕꯦꯝꯗꯤ ꯁꯦꯝꯕ ꯍꯧꯈꯔꯦ ꯀꯩ ꯌꯥꯝ ꯆꯥꯗꯅ ꯌꯥꯔꯦ ꯑꯂꯨ ꯃꯩꯗꯤꯌꯣ ꯑꯩꯅꯅꯦ ꯂꯣꯏꯅ ꯀꯣꯠꯊꯈꯩꯗꯣ ꯃꯌꯥꯝ ꯎꯕꯤꯔꯝꯅꯤ ꯆꯥꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯅꯨꯡꯁꯨ ꯆꯥꯗꯤ ꯆꯥꯏꯕ ꯑꯗꯣ ꯑꯩ ꯑꯂꯨꯅ ꯍꯦꯟꯅ ꯆꯥꯒꯦ ꯀꯦꯂꯨꯁꯤꯅꯥꯗꯩ ꯑꯂꯨꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯉꯁꯤꯁꯦ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯑꯗꯨꯝ ꯃꯌꯥꯝ ꯄꯥꯝꯕꯅ ꯈꯔꯁꯨ ꯂꯦꯝꯃꯜꯂꯣꯗ ꯑꯩꯈꯣꯏ ꯄꯨꯈꯝꯗꯨ ꯁꯤꯠ ꯂꯪꯅ ꯆꯥꯕꯒꯤ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯑꯗꯨꯏ ꯃꯥꯏ ꯃꯃꯥꯏ ꯌꯦꯡꯖ ꯃꯤꯗꯨꯒꯤ ꯍꯣꯏ ꯃꯃꯥ ꯌꯦꯡꯖꯔꯒ ꯉꯁꯤꯗꯤ ꯈꯔꯁꯤ ꯂꯦꯝꯍꯟꯖꯔꯒꯦ ꯃꯊꯪ ꯑꯃꯨꯛꯇ ꯑꯃꯨꯛ ꯁꯤꯠ ꯂꯪꯅ ꯑꯃꯨꯛ ꯆꯥꯖꯔꯛꯑꯒꯦ ꯉꯥ ꯃꯀꯣꯛꯁꯦ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯩ ꯋꯥꯅꯤ ꯑꯩ ꯃꯊꯥ ꯃꯊꯨꯝ ꯄꯨꯂꯞ ꯆꯨꯞꯁꯤꯟꯈꯤꯕꯗꯣ ꯑꯩꯗꯤ ꯉꯥ ꯃꯀꯣꯛꯁꯦ ꯆꯥꯕ ꯍꯩꯇꯦꯕꯀꯣ ꯑꯗꯨꯅ ꯉꯥ ꯑꯩꯗꯤ ꯃꯀꯣꯛꯇꯤ ꯄꯥꯝꯃꯦ ꯆꯥꯗ꯭ꯔꯦ ꯉꯥ ꯊꯣꯡꯉꯁꯨ ꯉꯥ ꯃꯀꯣꯛꯁꯦ ꯑꯩ ꯑꯃ ꯍꯥꯏꯗꯤ ꯀꯋꯥꯏ ꯆꯥꯗꯣꯏꯅꯣ ꯃꯍꯥꯎ ꯂꯧꯕꯝ ꯈꯪꯗꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯅꯤꯅ ꯉꯥ ꯃꯀꯣꯛꯀꯤ ꯁ꯭ꯋꯥꯏ ꯃꯁꯥꯏ ꯇꯥꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯃꯇꯣꯡ ꯈꯤꯇꯪ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯍꯥꯎ ꯌꯥꯝ ꯂꯩꯕꯗꯣ ꯑꯗꯣ ꯑꯕꯦꯝꯁꯨ ꯆꯥ ꯂꯣꯏꯔꯒ ꯑꯩꯉꯣꯟꯗ ꯌꯦꯡꯉ ꯂꯩꯕꯁꯤ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯝ ꯆꯥꯎꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯍꯣꯏ ꯉꯁꯤꯒꯤꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯍꯣꯏ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯍꯥꯟ ꯍꯧꯕꯒꯤ ꯁꯦꯝꯕꯒꯤ ꯍꯥꯞꯄꯤꯔꯣ ꯍꯥꯏꯕ ꯀꯥꯡꯕꯨꯗꯨꯁꯨ ꯃꯃꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯏꯁꯤꯟꯖꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯃꯦꯟꯗꯣ ꯃꯌꯥꯝ ꯑꯃ ꯌꯥꯝꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗꯣ ꯃꯃꯤꯡꯗꯤ ꯄꯥꯊꯣꯛꯆꯗ꯭ꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯦꯝꯃꯒ ꯑꯃꯨꯛꯇꯪ ꯆꯥ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ ꯎꯠꯆꯈꯤꯕ ꯃꯑꯣꯡꯗꯣ ꯌꯥꯝꯅ ꯍꯥꯎꯕꯅꯦ ꯍꯣꯏ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ